ngasi ayuk phongkiba tungan Manipuri se phongsing amasum thokiba thawdo wathoksingdigi maruoibe I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada BJP gi legislature party gi leader hayeng khalawi Chief Minister Oinanaba khuye khomba kem tawbu yaroi khangalakle Taragani to Shubha Manipur Legislative Assembly gi mikhal BJP ni sit kuntragani to fangdon absolute majority fangraba matungda anobalenga ama semnanaba party gi losing busing kok sungsina bahokre nauna semgadori belenga sida Chief Minister Oinaba gi dama makhalamata gi political kem tawbu yaroi ama sum nauna mai paglakpa candidate singi khuye khomnaga tharakpa yaroi haina BJP high command akan ba warning tarokre Thazaba yaba mafamdigi phangwa pawn hai Imphal mikhal ga mari lainana kem tawduna lairakpa BJP gi lusingba amana mikhal asida party asina masing suna phangdragadi songthok songsin tawnadana bagidama kem tawnana ba thorang torami kem tawnaba mafam sem saba masum book toba loira batungda BJP ni sit kuntra ga nithoida mai paglakpa maramna atopa party na lengak semna bagi lambi len khidre Masigi sumathakta party asigi MLA oiragadabasing atopa party da CN khigani haibigi oithokningai maram sulaitre maram aduna kem tawnanaba thorang adu tokadabani haina khangalakibani BJP gi manungda legislature party gi lusingba oinabagidama kem tawba athingba pirakpadana tana mai paklaba mirep singdigi khuye khomlaga party manungda masjid makai sagatpigi thabaksu lepkadabani khangalakre haina pausna makhatari Pausna makhatana hai anobulenga ama semnana thorang toribasida kanana lenga adubu lusingadagi haibadu sapsab laikhai tathokpa wafam leitre masigi damak MLA sing khu thangana duna makhoi gi lusingba khanbagi tangai fadaba leite hainasu khangalakhi hari legislature party gi lusingba kanabu hapkadagi haibigi matangna center gi paujel pu observer hayeng numidang oiram Imphal da thunglagani observer singa duga Imphal leidingai da lusingba khangani adumakpu kanana lusingbu oigadagi mathangi Chief Minister kanana oigadagi haibadudi observer no center gi lusingbu singi yathang puduna paudamlaba tungda khangani ngasi phawbagi oinadi mikhal da mai paglaglaba mihut oiragadaba khudima party gi line da thabak tawnana ba pautak pirakhi kem tawbu yaroi khuye khombu su yaroi haibisinatana atai leite Pausna makhatana hai Election Commission of India na mangjonuna lakthokiba matung ina taragani to shuba Manipur Legislative Assembly ki mikhal gi thabak thoram sing hayeng loisilagani commission mikhal asiga mari leinaba authorization yawbu sirol amana hayeng numidang wairam governor da yaholakani sirol adu yoroklaba tungda stake claim tawba natraga BJP Legislature Party gi lusingbu oina khalaba miyeduda lengak semna bagi governor na sirol tharakpa yai haina panari Anobalenga asida BJP na absolute majority oiragasu party ahumgi sungsina balenga klairaba yabi go ithokpalai party ahum adugi manungda Naga People's Friends amasum ZDU yawrbi ye haina pausna sumakhatana hairi Makasa tharakpo ina to papaw mana Chief Minister Beren pham thadokpagi sirol Paisinkhre governor na suyakre anobalenga March 13 fawgi manungda wasak lawraba yai Taragani to Shubha Manipur Legislative Assembly mikhal gi fal ngarang lakthoki bagaloina Chief Minister N Beren lusingbalenga ki Council of Ministers sing pham thadokpagi sirol ngasi Manipur gi governor lagane sana Paisinkhre Paushin hai ngasi numijungba matung pung baroga minute mangarom taba matamda Chief Minister N Berena preside tawduna cabinet minister singi oiba mipham ama Chief Minister Secretariat pangthoklaba matungda Chief Minister masayauna ma ki Council of Ministers sing pham thadoknaba warep laukibani hari Mifam adugi warep ki matungina Chief Minister N Berena lusingduna nungthilpung amarom taba matamda CFNPD Minister Oiramati S Hyderabad Water Resource Minister Letpa Hawkif amasum Transport Minister Bungjagin Baltiega loinana Rasbawon da satuna governor ga unaduna makhoina pham thadokpagi serol adu Chief Minister na governor da Paisinkhre governor ga unaraba duda hawkiba ministry na maki miyeng makhada lamda masigi miyam gi thabak tawba phangjaba sigidama apenba phongdoramki state asida general election matam sana pangthokpa ngamba sigidama cabinet minister sing election commission of India amasum maki thawburoi singbu thakatpa phongdokhi state lenga ki employees sing officials sing amasum functionary singbu mikhalasi mapung fana pangthokpada mateng pangbagi damak thakatki ngasi pangthokkiba state cabinet mifam aduna central leaders singbu lenga asi ingna tapna satpa yanaba masum Manipur miyam gi yaifaba thorang amasum sako thorang mapung fana thabak toba ngamnabagi damak mateng pangba masum lamjingbagi damak central leaders singbu thakatpa phongdokhi amasum mifam aduna state asida thokiba tungan inai taba thodok kayabo akan mamong da kanem tobuga loinana mikhal ga mari leinaba
Laibak thiba thaudokta leikhidrabasinggi mafamda cabinet na awaba phongdoki Manipur bu anobu mas ama Oinanaba hotnabada kumja English ngani ga taraga taretagi sahi mangagi matamasida BJP na lusing bulenga sida thajo thambagi dama Manipur gi miyam bu thagali haina pausna su makata na phongdorakli Amaromdana soibedagi Pakistan missile kapsinkre India gi routine oina sathaba military exercise ta soibedagi Pakistan missile kapsilore haina India gi defense ministry na phongdorakli Pausna India gi maike digi sirol sigi anganba sarukta technical gi asoib lebidagi missile do Pakistan lomda kapsin kibini hiram siga mari lendana India lenga ki maike digi yamna lumna robugo loinana awang bu thakta court ki inquiry ama pangthokna basu defense ministry gi maike digi khankre thaudo du da aso apana ma dimi webi ki punsi mang badi yahodre missile kapsin kibegi thaudo siga mari lendana Pakistan gi maike digi phongdorakpada airspace ki manungda kilometer sam hena missile si paisilaki Adumoinama missile gi pokhaigadaba warhead adu yahodabana amangata thokide adubu Pakistan gi foreign office gi Islamabad lairibe India gi search the affairs da airspace da akaiba pirakle haidana wakat khibadi laire nongthakta leiba flight sing amadi misam kya gi punsibu manghanba yarama thaudo asibu marik sumna thigatna na basu phongdokre hari makata na section dabana mara moiraga siguma thaudo asi tholaglagadi madugi tungda lakpa thaudok punamak Yazana basu khangan ki hain su pausna palakli Amaromdana bom ama lairamle Imphal East District ki Irilmung Police Station konba akampat ki lambida hand grenade ama tadunu lairamba ayuk pung 3:30 rom taba matamda miyamna thengnarakre hand grenade adu lambi taraga lairamba dugi pau Irilmung Police Station da pibidigi police station gi asigi osna lusingba timamana laktun yengsinki tungda Manipur Police ki bomb disposal squad BDS pau pibidigi BDS ki timama laktuna bomb do aso engam thondana lakhat kre chhaidi Amaromdana JDU gi mai paklaglaba mirep sing Nitish Kumar unakre hari Taraganitoi subo Manipur Legislative Assembly gi mikhalda JDU gi ticket mai pakraba mirep sing Bihar satununga si party gi lusingbu sing unakre Manipur gi JDU Legislative Party gi lusing baheng tholaklaba ye hari Presna phangba paun hai ngarang mikhal gi phal lakthoki baduda JDU gi ticket mai pakle haina lakthokraba tuan Assembly constituency singdigi mai paklakraba thangmaiban AC gi case Joy Kisan Tipaimu AC digi Ngursanglur Sanate Wangkai AC digi Thangjam Arun Kumar Susampur AC digi LM Khoktai Jiribam AC digi Asabudin amasum Lilong AC digi MD Abdul Nasir ngasi Bihar gi damak Imphal thadokibani Makhoina Bihar thunglaba matungna Patanada Bihar gi Chief Minister Nitish Kumar JDU gi National President Rajiv Ranjan Lalan Singha JDU gi National Parliamentary Board ki Chairman Upendra Kushwaha yauna party ki lusingba kaya gu unaduna sakhang maikhang nakhi sohari tungna party ki maruiba wafam kya kupna khanna baga loinana JDU na BJP na lusingba lengak ta sagot kadra natraga na karamba phibam da lenga asiga satminagadagi haibigi matangna kupthana wari sanaki hari ngasi lusingba singa una badur JDU ki legislative party ki lusingba kana bo hapadagi haibigi matangna su khanaki hari amaromdana NPF independent ani BJP da sagot kre Lenga ama siemba yaba masing hendokna fangraba BJP da Naga People's Friends amasum Independent anina sagotpagi sirol sing Paisinkhre BJP ga puna lengak paiminaduna lakhiba NPF na BJP gi lengak ta sagotkani haiba sirol adu NPF ki Secretary General Asum Bemo ki kona Manipur gi Governor da thakibani sirol asigi matungina handaki taraganitoi subo Manipur Legislative Assembly mikhaladura tuan ba constituency manga de karaklaba NPF ki mai paklaba mire mangama BJP no lusungbu government asida sagotlagani wafam asi mamangi tamna su party ani punna lengak paimina kiba adugi yenglaga lepkhibani hari amaromda Kaisamthong Assembly constituency digi independent oina mai paklakraba sapam nisikanta amasum Sekul Assembly constituency digi independent oina mai paklakhiba Kimni Hawkiv Hangsingna Manipur BJP government ama sembada saukalle haina party asigi state unit ki president adhikari Mim Sardar sirol amamam Paisinkhre sapam nisikanta gi oina di BJP gi lengak ta sagotpagi sirol do minister nongthomam berena amasum governor da su copy amamam Paisinki marasida paumi kharaga akhanna unabada BJP Manipur state unit ki president Sardar Devi na hai BJP na absolute majority fanglabasu lenga asi hanadagi hauna lenga asi collision lenga oiduna lakli adu bahanda ki mikhal asida mikhal adumak thengnaki
ꯑꯃꯁꯨꯡ ꯃꯔꯝ ꯑꯁꯤꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯄꯥꯔꯇꯤꯁꯤꯡ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯄꯥꯔꯇꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ JDUꯒ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ JDUꯒ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯌꯦꯡꯒꯅꯤ꯫ BJPꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯂꯕꯁꯨ ꯃꯊꯟꯇ ꯂꯩꯉꯥꯛ ꯄꯥꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯂꯩꯉꯥꯛ ꯁꯦꯝꯕꯗ 32 ꯂꯩꯕꯕꯨꯗꯤ ꯂꯩꯉꯥꯛꯇ ꯁꯧꯒꯠꯄꯤꯔꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯉꯁꯤꯁꯨ ꯃꯥꯏꯄꯥꯛꯂꯕ ꯃꯤꯔꯦꯞ ꯑꯅꯤꯅ ꯁꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏꯅ ꯆꯦ ꯄꯤꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ BJPꯗ ꯅꯨꯄꯤ ꯃꯤꯔꯦꯞ 3 ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯡꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯄꯤꯕꯒꯤ ꯋꯥꯐꯝ ꯂꯩꯕ꯭ꯔꯥ ꯍꯪꯕꯗ BJPꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯄꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ BJPꯅ ꯅꯨꯄꯤ 3ꯗ ꯇꯤꯀꯦꯠ ꯄꯤꯕꯗ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯁꯤꯃꯛ ꯔꯤꯀꯣꯔꯗ ꯑꯃꯅꯤ꯫ ꯃꯈꯣꯏꯗ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ꯫ ꯉꯔꯥꯡ ꯃꯤꯈꯜꯒꯤ ꯐꯜ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯪꯁꯤꯟꯗꯕ ꯌꯥꯗꯕꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯋꯥꯁꯛ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯂꯨꯆꯤꯡꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯇꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ BJPꯅ ꯇꯧꯖꯔꯤꯕ ꯈꯔ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯕꯤꯗꯨꯅ ꯍꯦꯟꯅ ꯃꯈꯥ ꯁꯥꯡꯊꯅ ꯂꯩꯉꯥꯛ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯍꯟꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ BJPꯕꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯍꯟꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯃꯤꯌꯥꯝꯅ BJPꯗ ꯊꯥꯖꯕ ꯊꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯉꯥꯛ ꯄꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯦꯛꯇꯤꯚ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯒꯅꯤ L. ꯖꯌꯦꯟꯇꯀꯨꯃꯥꯔ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯑꯦꯛꯇꯤꯚ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯝꯕꯗꯨ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯔꯒꯅꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯄꯥꯔꯇꯤꯒꯤ ꯁ꯭ꯇꯦꯠ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝꯊꯣꯡ ACꯒꯤ ꯃꯤꯈꯜꯗ ꯃꯥꯏꯊꯤꯍꯧꯔꯕ ꯖꯌꯦꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯖꯌꯦꯟꯇꯀꯨꯃꯥꯔꯅ ꯍꯥꯏ ꯉꯔꯥꯡ ꯍꯥꯏꯗꯣꯛꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯐꯟ ꯑꯗꯨꯗ ꯀꯩꯁꯥꯝꯊꯣꯡ ACꯒꯤ ꯑꯣꯏꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯃꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ BJPꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕꯒꯤ ꯁꯤꯠ ꯃꯁꯤꯡ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯄꯥꯔꯇꯤꯅ ꯃꯤꯍꯨꯠ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯥꯕ ꯑꯅꯤꯁꯨꯕ ꯄꯥꯔꯇꯤ ꯑꯣꯏꯔꯤ꯫ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ꯆꯍꯤ 10 ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯇꯨꯡ ꯏꯜꯂꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯇꯥꯝ ꯈꯔ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯄ ꯑꯃꯨꯛ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯛꯈꯤ꯫ ꯃꯥꯏ ꯄꯥꯛꯂꯤꯉꯩ ꯃꯇꯝꯗ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯃꯇꯝꯗ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯁꯤꯒꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯕ ꯊꯕꯛꯁꯤꯡꯗ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤ ꯃꯥꯏꯊꯤꯔꯦ꯫ ꯅꯧꯅ ꯀꯔꯛꯂꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯅꯤꯁꯤꯀꯥꯟꯇ ꯁꯥꯄꯝꯗꯒꯤ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯕꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯑꯣꯏꯁꯅꯨ꯫ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯁꯤ BJPꯗ ꯁꯧꯒꯠꯄꯒꯤ ꯐꯣꯇꯣꯁꯤꯡ ꯃꯌꯥꯝꯅ ꯎꯅꯔꯦ꯫ ꯃꯤꯈꯜꯒꯤ ꯐꯜ ꯂꯥꯎꯊꯣꯛꯄꯗ ꯌꯦꯠꯅꯕ ꯈꯔ ꯂꯩ ꯍꯥꯏꯈ꯭ꯔꯕꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ NPP ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ N. ꯀꯥꯏꯁꯤꯅ ꯑꯣꯏꯔꯒꯅꯤ꯫ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯇꯗꯨꯕꯤ ACꯗ NPPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ N. ꯀꯥꯏꯁꯤꯕꯨ NPP ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯇ ꯌꯥꯎꯕ ꯌꯥꯎꯗꯕꯒꯤ ꯋꯥꯐꯝ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯐꯤꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯅꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯅꯥꯔꯗ K. ꯁꯪꯃ ꯉꯔꯥꯡꯗꯒꯤ ꯏꯝꯐꯥꯜ ꯂꯩꯗꯨꯅ ꯄꯥꯔꯇꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯔꯦꯞꯁꯤꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯒꯤ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯦꯟꯗꯦꯗ ꯑꯈꯟꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ NPP ꯂꯦꯖꯤꯁꯂꯦꯆꯔ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯇꯗꯨꯕꯤ ACꯗꯒꯤ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯀꯥꯏꯁꯤꯕꯨ ꯌꯦꯠꯅꯕ ꯂꯩꯇꯅ ꯈꯟꯈꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯇ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯎꯗꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯂꯧꯔꯛꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯅꯕ ꯍꯥꯏꯅ ꯃꯤꯐꯝ ꯑꯗꯨꯅ ꯈꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯥꯔꯆ 18 ꯐꯥꯎꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯒꯅꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯉꯔꯥꯡ ꯍꯥꯏꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯃ ꯃꯥꯔꯆ 18 ꯐꯥꯎꯕꯗ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯤꯌꯔ ꯇꯦꯀꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯕꯪꯒꯂꯣꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯒꯣꯚꯔꯅꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12:40 ꯇꯥꯔꯛꯄꯗ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯔꯥꯖ ꯚꯋꯟꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯄꯤꯁꯤꯜꯂꯨꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯁꯤꯡ ꯑꯗꯨ BJPꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯀꯣꯑꯣꯂꯤꯖꯟꯒꯤ ꯆꯠꯅꯕꯤ ꯀꯥꯏꯍꯜꯂꯣꯏ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯅꯤ ꯑꯃꯁꯨ BJPꯗ ꯁꯧꯒꯠꯄꯒꯤ ꯄꯤꯁꯤꯜꯂꯛꯈꯤꯕ ꯂꯦꯇꯔ ꯑꯣꯐ ꯁꯄꯣꯔꯠꯀꯤ ꯆꯦꯔꯣꯜꯁꯤꯡ ꯐꯪꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ NPFꯁꯨ ꯂꯩꯉꯥꯛ ꯁꯦꯝꯕꯗ
yauningani thajai maram aduna nauna semlakadoriba lenga asi yamna mara setpa miyamgi awatpa khudima fanganma ngamgadab lenga ama oigani election manungda aso apan miyoi khara laikhidabigi thaudok thokiba singa du nuaiti makhoigi imung manungda pangba yaba mateng sing pangna bu honagani anabo lenga asi lakpaga logi oiba thabak sing chu pahetkani so haki atopa maru oiba headlines amana independent MLA na party amada yaurabadi disqualification tawba yai legal expert independent merep oina karaga BJP da sungsin khiba Y Antas Khan gi mathakta speaker na lakhot khiba disqualification case adudi ma karakterabanina fluctuation oiragadra Laibasigi state amasum union territory singda lairiba legislative assembly singi tangkak naina pangthokpa mikhal singda mai palakpa independent merep singna support tawningba national regional local party singda official oina masamaki ayiba sirol singba pisinduna support tawbudi yai adubo political party amada yauksinduna join tawduna party adugi member oislaglabadi constitution of India gi 10 schedule gi paragraph 2 clause 2 amasum constitution gi article 191 clause 2 gi makhada MLA oibidigi disqualify tawbu yai hadi wafam asi handak tangkak ani thokna February 19 amasum March 5 pangthokiba Manipur gi 12 suba legislative assembly gi mikhal gi ngarang vote masing thikibagi result apun besit humfu gi manungda tuan mesit ahum da independent mere ahum mai palakhibaga loinena kariguma makhoi gi maraktagi amana natragana pulap oina political party amada yauksinduna party edugi miyoi sing oikragadi makhoi bu 10 schedule na piriba provision singna konsingadra natragana konsiloidra haiduna legal expert khada hangkibu wang singi pakhum oina fongdorakhibani legal expert sing aduna makhatana haibada independent merep oina mai palaklabasu makhoina apamba masum sagoningba ruling natragana opposition party amada support tawbudi yai constitution su ayabapi adumainama akaknaba political party amada yauksinduna party edugi miyoi mihut oisinanaba honaraglabadi makhoibusu independent merep oiragasu constitution of India gi 10 schedule gi makhada disqualification proceeding lokhatpa yai haidi aduga makhoina political party amada yaukshalabasu makhoigi thawong adugi mayokta mari leinariba legislative assembly aduda constitution of India gi 10 schedule gi makhada lingba amasum speaker na presiding officer oiba tribunal da makhoigi mathakta disqualification proceeding lokhat pinaba complaint petition amadi file tawbasangi masina trabadi mai paklaba independent mere bamana atopa party amada songsinduna yauksinkhre haiduna speaker gi tribunal na su motoda makhoigi mathakta disqualification proceeding sathanaba disqualification case lokhat padadi constitution ayaba pidi hairi hainasu pausna makhatana su phongdorakli amaromdana kanana chief minister oigadauri Govindas Radheshyam Delhi da Paisinkhre Samit Patra su sakre berena lusing belenga haibadugi matungina chief minister adumak halakani RK imo tangkak ani thona pangthoki ba handaki mikhal adugi sit humphuma ki board masing thi bangarang loisin khibada lenga pairakhiba BJP na sit kunthra gani thuida mai paktuna absolute majority fangkhibaga loinena amukhana na belenga pairaknabagi paklaba thong sarakhibaga iroinena July 19 English aniga 19 MLA oibidagi resign tokiba natana Manipur Pradesh Congress Committee gi president amasum primary membership tagi fawba toklagaga BJP da yawarba matung 13 Bishnupur Assembly constituency tagi party asigi ticket mai paklakraba Govindas konthawjum ngasi khangaudana Delhi da Paisinkhre BJP ki national leader singe MKD ga handak pangthokiba mikhal aduda ministerial candidate phongna lakthoktuna mikhal thengna khidabaga loinana February 9 English singani ga kungani thoida thambal sangne na pangthokiba pawgi mifam amada maru oina national leader amasu oidiba union minister Bopendra Yadavta permission hangkibu wangi pakhumda BJP gi anauba chief minister khanbagi matangdadi central parliamentary board na khangani haikibaga iroinana party sina lusingduna Manipur amukhana lengak pairakpada chief minister oirakpa yaba miyoi singi maming panbada yauriba Govindas konthawjam na ngasi Delhi da satkhriba si maku central leader singna kaurakpadagi satkhriba natragana mikhal ga mari leinana mak masagi wakhal dagi satkhibra haibadudi khamngamdri adubu tanja sanarubo oina thokle hairagasu ngarang mikhal gi result lakthokiba pawbo Manipur da kem tawduna leirakhiba national spokesperson Dr. Samit Patra sungasi Delhi de sakhi BJP gi lusing bani na Delhi de sakhi basigi mathakta Hairo Assembly constituency dagi amukhana mai palakhiba BJP gi MLA Dr. Thoksum Radheshyam sungasi Delhi gi damak impal thadoki makhoi uhumgi khongsat asima hauzik BJP na lusing ba anau bulenga ama semlakpada kanana chief minister oiduna lusingani haibigi mangda taaduna leidiba wafam asiga soidana mari leinaramgani haibigi thajaba leiri
Amaromda, Manipur BJP na lusing ba anong walenga ama among hana lakpada center gi lusing basing na tattana haiba. Se Minister N. Biren gi lenga haiba dugi makara anong walenga asidasu se Minister N. Biren adumak lusing duna lakani haiba gi thajaba lay haina sagolban ACDgi BJP gi merep oina mai palaklaba R ki imona fongdokre. Mangna hai handaki mikhal asida BJP na majority phangba ngamba maramna BJP gi lenga haiba sigi wantok lehele. Mamang gilengak ta stable oiba ngamkidaba yaukibadasu miyamna khangnai adubu handakti mara setpa lengak leiragani masigi mathakta handaki mikhal se Minister N. Biren gi lising makhada thengnakhibada party sina sit kuntra ganiti phangba ngamkiba sigi matungina mangon amu hana center na se Minister ohelakani haibasi sauna thajabani lengak paibada tangdu laitadaba thengnakhibadu haujikti sakot khongthangda hena mai onsinma ngamlagani sa manana satminaduna stability lehenma ngamlagani so haidi Amaromdana asiba haksang leramle ngarang numidang wairam pung taruk rom tarakpada tanggal kaithil gi punsi kaithil manaki sulap kana ngna leiba naga nalada masagi se yankhai ga mangarom surabanu pa ma wakal dadan leram thengna badigi city police ki team amana rims lekana na pukhalu buda doctor na mark siraba matuna purakle haina phungdorak rari thawdo sig matang na police station asina unnecessary death ki case ma lakhot pagaloina na leikidrabagi haksang masa khangdokna postmortem examination tawnubagi tam rims ki muksuri da thamle hari City Police ki sirol amana haibda leikidraba miyesi foot manga gi insi mari rom wangi mamai koidanai masamui masapai amasum kulai kusuni ma wak thangna ba masugi angobuna sek chatpa coat ama gray masugi track pant ama masum angobu masugi sports ki khungum ama set charami hains pali amaromdana candidate tarek ki manung taruk ki mirep se pisin bada affidavit lana pikhi Khurai Assembly constituency da mirep oikiba candidate taret ki manungda tarukna mirep se pisin bada affidavit lana pisin ki haina ACC da Lok Jan Shakti Party da Mikhal Thenaki ba Haisnam Subhasna phongdokre wapam masing asi kongpal kongkham lekai da leiba ma ki yumda pangthokiba pawgi mifam adura phongdokibani pawgi mifam adura mahna makha taradun hai handak pangthokiba Mikhal aduda candidate oina thokiba miyoi taret ki manungda taruk ki affidavit Lan bana maram oiraga election petition tawraglabadi khudung thiba nangba yabagi thakta leidi khura AC gi handaki Mikhal asi choko thorang amadi miyam gi thabak tawbagi kanaba phangkhidraba Mikhal haibadu oikhre sahi mari makhai hiena miyam ga lapthoknana leiruraba miyam gi mi chaifam oikhiba miyu ama amughana mai pakankhre ACC gi miyeng sangbidraba lambi semnaba lanai oina sading tawkhiba tongan ma committee samaga kulum semduna thabak thoram kaya tawkhibagi mami amata Mikhal takhidre Senjau paiba kyana Subhas na Mikhal thengnaba tokle amasum makhoi ke yanari haibina singba aranba pau kya sandoktuna bot thugaina phonaki senjau paiba singna voter leiraga mai pakpa ngammi haiba wakholo na dubu mai thiba pinabagi pandamna Mikhal thengnaki bada mai thiauraba sumyam gi thabakti adum makha tana lep leitana tawkhigani mimana na bai assembly constituency asi mangda pukhatpada achobo thodang laukigani haina sumagna pau gi mpham amada phongdokhi amaromdana BJP gi ani suba tam gi sarkar sida NPP yaunanabagi negotiation taunaba sangma imphala thunglare haina su paw man phongli taragani tu suba Manipur Legislative Assembly Mikhal matamda NPP na BJP bu ayawgi thakta ngang sakhibadana tan Mikhal matung state asida NPP na lusingbu sarkar ama leiragani haina phongdokrabasu sumnatagi mire tarek khaktamak mai pakhibana BJP gi ani suba tam gi sarkar sida yaunanabagi negotiation taunaba ngasi NPP gi national president oiriba Meghalaya gi chief minister Konark K Sangma amasum maki mananupa power minister James PK Sangma imphala lakre BJP ga negotiation taunabagi damakta chief minister Konark Sangma amasum maki mananupa minister PK Sangma ani state adugi assembly mifam yaudana ngasi imphala lakhibani adumapo handaki Mikhal asida BJP na mapung faba majority phangkhibana BJP gi ani suba tam gi sarkar sida NPP asi NDA ga partner ama oirabasu makha tana satminararoi haina caretaker chief minister N Biren phongdok parekrabani adubo BJP ga hanadagi satminaduna lakliba NPF ki oinadi sarkar sigi aruba tangka kyada lemminakhibana puna satminagani haina su phongdokhi pawgi source amana Hairiban NPP ki president asigi maikedi North East amasum Delhi da leiriba BJP ki top leader singa toina paw phaunaduna BJP ki mari tatnakhiba adu amuk ana samjinanaba yamna kana honari hairi panba yabade Meghalaya da NPP na lusingba Meghalaya Democratic Alliance da BJP ki MLA ani yauri BJP ki MLA ani edugi manungda amadi cabinet minister ori adumapu Meghalaya gi sarkar sida Congress ki MLA amabu yawhon kiba sina BJP da PNB kya leibaga loinana Manipur Assembly Mikhal sida BJP amasum NPP anigi marakta amana amabu
hundok hunjin taunaduna akan balamba taunakibani aduma Chief Minister N Biren national media da pikiba interview amada NPP asi BJP gi satminadanaba central leaders sing da takshingani haina su phongdokibani haina su paus na palakli The Week magazine gi report amagi matung ina N Biren asi North East da Assam gi Chief Minister Himanta Biswa Sharma ga manaba yetnaba laitaba lusingba mani Chief Minister N Biren gi lising makhada Manipur da BJP na mapung fawa majority fangkibani adumakpo Konat Sangma amasum NPP gi performance adu BJP gi central leaders sing na soidna yenglakani habi ki thajaba laidi Konat Sangmana hakibada BJP ki central leaders sing maki apokpa PA Sangmagi matamdagi afaba mari leinaduna laki BJP ga afaba mari thamgani habi ki thajabadu lai adubu Manipur gi Chief Minister amasum BJP gi lusingba sing unaraba matungda akopa warol sing adudi mayek singna phongdokani haina The Week ta phongdoraki so hairi lusilakpo na topa pawmana Asabuddin gi thaumi ni haba miyo yankhai rom na phurambadagi laikanakhre irang laksinana jiri bampuma CRPC gi chamagani phugumari salaikhre MD Asabuddin gi thaumi sing ni haba miyo yankhai rom na Imphal West gi BJP minority morsa gi vice president oiriba MD Sadam gi imung munung gi miyo sing phurambadagi Sadam gi loinabi ka hena sokpadagi laikanabada natana Silchar da city scan gi dama pukre hari Nakalamorom na khushaunaraba miyamna nupida khuthabu yaningde haiduna Jiribam police station na thumjilaba matung Jiribam gi Dibong Sanakhanda leba GDU gi worker ni haba Moirangthem promen gi yum mamangda leba dukan yum thugaiduna akai te thokre ngase yu pung 9 makhairom taba matamda MD Asabuddin gi thaumi sing ni haba miyo yankhairom na bombula langsilakpa thinglubadagi Lalpani high school gi opposite leribi MD Sadam gi yumda sanglaga Sadam gi family sing du furom kibani Thaudo Sadam gi apokpa Makram Ali say yankhagani pan apokpi Nagurun Nesa say yankhagani thoi amadi Sadam gi loinabi Abieda Begum say kuntrada tamthina furam kibani so hairi Nakalamorom da nupi da khuthabu yaningde haiduna nupi kyana tholaktuna Jiribam police station da thumjilraba matung JDU gi worker haba Moirangthem promen gi dukan yauna yung kya akai toi thonkhre Promen gi dukan leramba gari mai thaduna khongjang jangsinki tungda district police Jiribamna irang adu fathana bokonaki adubu khoshaunarba miyamna Dibong Karong rom na satpada district police Jiribamna tear gas kaptun irang adu laksinki thaudo du laksinana district magistrate W Malemngan basingleina ngase yukta Jiribam district ki akhanaba mapam kharada CRPC gi 1973 gi makhada 144 salai khraba matungna irang phataba ngamdabadagi ngasi nungthil athengbadagi Jiribam pumba 144 lakthokre haina spouse na phongdorakli adu hauji koina di myam paus matang sa lusinjarage amasum pathosagi bra soiki bulan ke biyaros myam ngapigani matam gi oba maru ebi paus sum myam da lepalaitana update pijarake and thank you